mayambu khurumjare ngasigi discussion haidura topic haidura sigi ngasigi oina khigi India da tawriba chatnarakpa adagi kamai taraga Manipur gi situation si kamai taraga hojipho adum sumain leiribano ade khoi miyoibagi psychology gi thak sina kamai tawrino sigi matungina kamaina mi akhango mi gajina kamai tara sanage habse masi maram da thamjage mayam su dum khangbiram su yai ko dobude ado khang ta ga su thabo ina pangthok pangam da aduga ado sise lai tabu su man ba adu original de masi dum lai ri bane ba hoji manipur da chatna ri ba lonchat tawri ba ki politics ki style adi rule tawu ki style je thaina british na la aga india sida tawramba rule du ne ba hoji su dum chatna lai je sigi rule chatna ba se yam kuina koigi rule to yai haibagi concept to moina khangkhiba adu khangmadagi tawra ineba hajsu dum adugi rule kai debi dum chatlaga leiriba masi thugaibam changiba keno ahong ma koi lakke haita gadi ahong ba jom lakke haita gadi masi thugai tragadi upai chunai leiteba masi kramai tra thugai tagi hadu so ai haijarakke du mayam punna tawbina gadam sidi sai thanda taw ya pote de samaj de mayam apunmagi ado apunba haje yam punsanba pose mi khara gidi yamna politician gidi haitare ne yamna khulai am oiba moina dum khulai ona dum season ada ahan bada khoi india se hana pak chormi ko india bharat na lai ngai da khoi ki keno khoi keno yori pakistan yarme ko pakistan khaidokre afghanistan adi mathak kazakhstan kai se khoi india mon bulu chalami ne thaina gi yam chauna khoi leiba am khak tane du ne adu ning thong samsa palakpagi matungina achauba leibak ning thong am khak lerga ning thong samsa mai magi lam du haidi lapna bani na text ti karak do ne dum sahi yoina lak do ne piro ona adu pirak to gaina mu lan takselaga mo noina kai lamdo mo mi amana mu sintok piramaga ning thopa thambiram bai wari na swana ne ba laise wari se adu india de pak chawre na koi british na la kan sida koi ki india da chatnari ba launch che koi muslim gi prithvi gi oina chatnari ba launch che yam lan mane koi gi religion na moina chawna koi gi mayek sengna lairmi che mi koi gi rule to nu aina bane ba koi gi dharma lairmi singse adu dharma se nala thuga yo yaram ne adu moina thoi ti dharma se lai taba ya de dharma laira kanda da ikoina rule to ba ya gani habse makhoina preserve toroga thamna na hotna ba kamain tham game dum da khoi gi hindu gi da su adum yeng biyo ko koi caste system adum lai ne ba caste system je atra hantok pada di ya phajaba adu mi da dum apply to ne ba si je ningon apply toroga dum lerm ba haide shudra macha ni abaisya macha ni khetri macha ni na khaido ga noi di khetre ne noi di shudra ni na dum leiba haide noi da aton ba jati ne khoi da wang ba jati ne habagi wakhalon manung da leiba atha di sungang khang da bida adugi scripture mayam jingsina pullaga thamba haita masi che rule to da di yam ngai ba leiba ma thugai ga haita ga di magi chatna lonchat mai culture ji khangjelo sa culture da ne khoi attack torga culture khatang da attack torga culture jida mapang yam kalan ba haita ne adu ta gadi aina chali ba culture aina chali ba kino se yamna mapangan kalle aduna moidagi heli haibama adum wakhan jida leiduine ba sigi concept se ado manung da cheli ba athadi amane ba ado mayam khangmana mayam gi concept leisina amane ba manung nungi athadi am phaje aduga pan da tholok matam dana koi miu bagi manung option khangda bagi haitare ne adugi problem je dum thoe ba aduna ai ga nang khana ta gadi mina chance lawe haise sigi formula dane aduna india pak chawa india sida koi muslim tare muslim ga hindu ga ne tar mi je matam da ko koi thani ga orang ga je adu da la mangi wari ne ba muslim ju la aga khundare adigi keno ga ton tin laisala adu matam da koi gi jati sing haitare ko kasu thoina khanaram de nang chana budu chapodo moi kasu problem leite problem create tor is keno na
ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯄꯣꯠꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯤꯅꯤꯇꯤꯒꯤ ꯒ꯭ꯔꯥꯎꯟꯁꯤꯗ ꯂꯣꯏꯅꯃꯛ ꯆꯠꯂꯝꯃꯦꯕ ꯍ꯭ꯌꯨꯃꯤꯅꯤꯇꯤ ꯒ꯭ꯔꯥꯎꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯅ ꯂꯩꯕꯥꯛ ꯄꯥꯜꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯆꯠꯅꯕ ꯂꯣꯟꯆꯠꯁꯤꯡꯁꯦ ꯃꯈꯣꯏꯁꯨ ꯂꯣꯏ ꯇꯝꯃꯤ ꯂꯣꯏ ꯈꯪꯉꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯩꯅꯣ ꯁꯥꯕꯤꯕꯅ ꯑꯩꯈꯣꯏ ꯃꯟꯗꯤꯔꯐꯥꯎ ꯁꯥꯕꯤꯔꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯃꯨꯁꯂꯤꯝꯒꯤ ꯂꯤꯗꯔꯈꯩꯁꯤꯅ ꯇꯧꯔꯝꯃꯤꯁꯤꯡꯁꯦ ꯍꯣꯏ ꯀꯥꯏꯕ ꯌꯥꯗꯦ ꯑꯁꯤꯒꯤ ꯂꯤꯆꯠꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯇꯝꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃ ꯃꯣꯏꯁꯨ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯇꯣꯠꯅ ꯇꯤꯟꯅꯕ ꯌꯥꯅꯅꯕꯒꯤ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯔꯨꯜ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯑ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯈꯩꯁꯤꯗꯤ ꯍꯥꯟꯅ ꯀꯣꯛ ꯑꯗꯨꯝ ꯁꯤꯡꯉ ꯂꯩꯕ ꯃꯤꯅꯦꯕ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯔꯨꯜ ꯇꯧꯒꯦꯅ ꯊꯣꯛꯂꯛꯏꯕꯅꯤꯅ ꯀꯣꯛꯇꯤ ꯈꯔ ꯑꯗꯨꯝ ꯂꯩ ꯇꯥꯕꯅꯦꯕ ꯃꯣꯏ ꯒ꯭ꯔꯨꯞꯁꯦ ꯑꯗꯣ ꯂꯝ ꯂꯝꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯣꯏꯅ ꯍꯥꯟꯅ ꯌꯦꯡꯊꯣꯛꯑꯦꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯌꯦꯡꯉꯀꯥꯟꯁꯤꯗ ꯁꯤꯗꯤ ꯃꯣꯏꯒꯤ ꯁꯤꯒꯤ ꯀꯜꯆꯔꯗꯒꯤ ꯃꯣꯏꯒꯤ ꯆꯠꯅꯕꯤ ꯂꯣꯟꯆꯠ ꯂꯥꯏꯅꯤꯡ ꯂꯝꯕꯤꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯨꯒꯥꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯆꯥꯎꯅ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀꯥꯁ ꯁꯤꯁꯇꯦꯝ ꯀꯥꯁ ꯃꯔꯤ ꯀꯠꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯁꯤꯡꯁꯤꯗꯗꯤ ꯌꯥꯝ ꯂꯥꯏꯔꯦꯗꯣ ꯑꯗꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯥꯁ ꯁꯤꯁꯇꯦꯝꯁꯦ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞꯆꯔꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯑꯗꯒꯤ ꯀꯩꯅꯣꯗ ꯈꯛ ꯂꯩꯔꯝꯃꯒ ꯃꯗꯨꯒꯤ ꯅꯨꯡꯒꯤ ꯑꯥꯊ꯭ꯔ ꯅꯩꯅꯔꯒ ꯂꯩꯔꯝꯕꯅꯦꯕ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯄꯗꯒꯤꯗꯤ ꯃꯗꯨꯁꯨ ꯐꯣꯔꯃꯨꯂꯥꯁꯦ ꯃꯤꯑꯣꯏꯕꯗ ꯑꯣꯏꯅ ꯄꯥꯜꯂꯛꯑꯦꯕ ꯃꯤꯑꯣꯏꯕꯗ ꯄꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯁꯇ ꯀꯩꯅꯣ ꯃꯣꯏꯒꯤ ꯑꯇꯣꯟꯕ ꯖꯥꯇꯤꯅꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯍꯥꯞꯆꯤꯜꯂꯤꯅꯤꯀꯣ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯀꯥꯟꯁꯤꯗ ꯐꯔꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯔꯨꯜ ꯇꯧꯕ ꯅꯨꯡꯉꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯆꯪꯁꯤꯜꯂꯛꯑꯦ ꯅꯤꯡꯊꯧꯈꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯟꯅ ꯇ꯭ꯔꯦꯠ ꯇꯧꯅꯔꯝꯃꯦ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯟꯁꯤꯗ ꯃꯣꯏꯅ ꯑꯦꯇꯦꯛ ꯇꯧꯁꯜꯂꯛꯑꯒ ꯍꯥꯞꯆꯟ ꯈꯣꯠꯆꯟꯗꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯇꯧꯕꯗꯒꯤ ꯃꯣꯏꯅ ꯄꯩꯁꯥ ꯄꯤꯊꯣꯛꯑꯒ ꯊꯥꯗꯣꯛꯄꯗꯒꯤ ꯁꯟꯇꯣꯛꯈ꯭ꯔꯀꯥꯟꯗ ꯃꯤꯒꯤ ꯊꯥꯛ ꯁꯤꯁꯇꯦꯝꯁꯦ ꯃꯣꯏꯅ ꯊꯝꯃꯛꯄꯅꯦꯕ ꯑꯗꯒꯤꯗꯤ ꯊꯝꯃꯀꯥꯟꯗ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯇꯧꯕꯗꯣ ꯃꯣꯏꯗꯤ ꯈꯥꯏꯗꯣꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯔꯨꯜ ꯇꯧꯕ ꯌꯥꯏꯁꯦ ꯑꯗꯨꯗ ꯃꯣꯏꯅ ꯅꯪꯗꯤ ꯃꯨꯁꯂꯤꯝꯅꯤ ꯅꯪꯅ ꯍꯤꯟꯗꯨꯅꯤ ꯍꯤꯟꯗꯨ ꯃꯊꯛꯇꯗ ꯃꯣꯏꯅ ꯖꯥꯠꯁꯦ ꯃꯔꯤꯃꯨꯛ ꯊꯣꯛꯑ ꯈꯥꯏꯗꯣꯛꯑꯀꯥꯟꯁꯤꯗ ꯑꯗꯨ ꯇꯣꯈꯥꯏꯅ ꯃꯇꯨꯞ ꯊꯣꯛꯅ ꯊꯨꯒꯥꯏꯕꯅꯦꯕ ꯃꯣꯏꯅ ꯂꯥꯛꯑꯀꯥꯟꯁꯤꯗꯗꯤ ꯑꯗꯨ ꯏꯟꯗꯤꯌꯥ ꯔꯨꯜ ꯇꯧꯕ ꯌꯥꯝ ꯂꯥꯏꯅ ꯔꯨꯜ ꯇꯧꯈ꯭ರೆ ꯑꯃꯅ ꯏꯟꯁꯟ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌా ꯃꯁꯦꯟ ꯉꯥꯛꯇꯅꯦꯕ ꯂꯥꯟ ꯇꯧꯅꯔꯤꯁꯤꯡꯁꯦ ꯕ꯭ꯔꯤꯇꯤꯁ ꯃꯆꯥꯗꯤ ꯀꯩꯁꯨ ꯌꯥꯝ ꯄꯣꯠꯇꯦꯕ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇꯅꯦ ꯂꯥꯟ ꯇꯧꯅꯩꯗꯣ ꯑꯅꯝꯕꯅ ꯕ꯭ꯔꯤꯇꯤꯁꯇꯨꯗꯤ 4-5 ꯈꯛꯇꯅꯤ ꯕ꯭ꯔꯤꯇꯤꯁ ꯃꯀꯣꯛ 4-5 ꯀꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯁꯨ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯁꯤꯒ ꯑꯗꯨꯝ ꯃꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯌꯥꯟꯊꯠꯅꯍꯟꯕꯅꯦꯕ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯍꯤꯟꯗꯨꯒꯤ ꯀꯩꯅꯣ ꯄꯣꯠꯁꯦ ꯌꯥꯝꯅ ꯂꯤꯡꯅ ꯂꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯀꯥꯁ ꯁꯤꯁꯇꯦꯝ ꯃꯅꯤꯄꯨꯔꯗꯐꯥꯎꯗ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨꯒꯤꯗꯣ ꯄꯨꯁꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯃꯣꯟꯅ ꯆꯥꯎꯋꯤ ꯑꯗꯨꯅ ꯆꯥꯎꯋꯤ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡ ꯑꯃꯥꯡ ꯂꯣꯏ ꯈꯥꯏꯔꯒ ꯊꯝꯃꯤꯁꯤꯡꯁꯦ ꯊꯨꯒꯥꯏꯕ ꯌꯥꯅꯕ ꯔꯨꯜ ꯇꯧꯕ ꯌꯥꯅꯅꯕꯒꯤ ꯀꯣꯟꯁꯦꯞꯇ ꯃꯣꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯕꯅꯦꯕ ꯁꯤꯒꯤ ꯑꯦꯄ꯭ꯂꯥꯏꯁꯦ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯛꯄ ꯃꯀꯣꯛ ꯑꯣꯏꯕꯁꯤꯡꯁꯤꯗ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯤ ꯃꯤꯑꯣꯏ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯗꯨꯝ ꯄꯥꯟꯕ ꯄ꯭ꯔꯖꯥ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯥꯜꯂꯒ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯠ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦꯜ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯥꯍꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯏꯟꯇꯔꯅꯦꯠꯁꯦ ꯑꯩꯈꯣꯏ ꯔꯥꯍꯨꯒꯤ ꯏꯅꯔꯖꯤꯅꯦꯅ ꯆꯤꯡꯉꯦ ꯑꯗꯣ ꯔꯥꯍꯨ ꯍꯥꯏꯔꯤꯕ ꯏꯅꯔꯖꯤꯁꯤꯗꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯅꯦꯕ ꯃꯥꯗꯤ ꯔꯥꯍꯨ ꯍꯥꯏꯁꯦ ꯃꯌꯥꯝꯗꯤ ꯌꯥꯝ ꯀꯤꯅꯕꯅꯦ ꯔꯥꯍꯨꯅꯦ ꯁꯅꯤꯅꯦ ꯀꯤꯅꯔꯤꯁꯦ ꯑꯗꯣ ꯔꯥꯍꯨ ꯍꯥꯏꯔꯤꯕ ꯏꯅꯔꯖꯤꯁꯦ ꯅꯦꯒꯦꯇꯤꯞ ꯑꯣꯏꯅ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯗ꯭ꯔꯒ ꯑꯦꯗꯤꯛꯁꯟꯅꯦꯕ ꯇꯁꯦꯡꯅꯗꯤ ꯑꯦꯗꯤꯛꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯁꯣꯛꯅꯅꯕꯒꯤ ꯑꯩ ꯍꯛꯆꯥꯡ ꯊꯨꯒꯥꯏꯖꯅꯕꯒꯤ ꯂꯝꯕꯤꯔꯣꯝ ꯆꯠꯈꯤꯗꯣꯏꯅꯦꯕ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤ ꯐꯣꯝ ꯇꯧꯔꯒꯅ ꯑꯗꯩ ꯄꯣꯖꯤꯇꯤꯞ ꯑꯣꯏꯅ ꯐꯣꯝ ꯇꯧꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯅꯧ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯄ ꯑꯅꯧ ꯑꯅꯧꯕ ꯄꯣꯠ ꯄꯨꯊꯣꯔꯛꯄ ꯔꯥꯍꯨ ꯌꯥꯎꯗꯅ ꯃꯤꯑꯣꯏꯕ ꯍꯤꯡꯕ ꯉꯝꯃꯣꯏꯕ ꯔꯥꯍꯨ ꯍꯥꯏꯁꯦ ꯑꯁꯥꯗꯨꯅꯦꯕ ꯃꯤꯑꯣꯏꯕꯒꯤ ꯑꯩ ꯁꯤꯃ ꯇꯧꯔꯒꯗꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯁꯥꯗꯣ ꯐꯪꯕ ꯌꯥꯏ ꯐꯪꯗꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏ ꯍꯤꯡꯅꯔꯤ ꯉꯥꯛꯇꯅꯦꯕ ꯑꯩ ꯁꯤ ꯇꯧꯔꯒ ꯁꯤ ꯇꯧꯕ ꯁꯤ ꯇꯧꯔꯒ ꯁꯤ ꯇꯧꯕ ꯑꯗꯨꯒꯤ ꯑꯁꯥ ꯄꯨꯊꯣꯛꯏꯕ ꯄꯣꯠꯁꯦ ꯔꯥꯍꯨ ꯍꯥꯏꯔꯤꯕ ꯒ꯭ꯔꯍꯁꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛꯇꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯀꯝꯕꯥꯏꯅꯦꯁꯟ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯄꯨꯊꯣꯛꯇꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯐꯦꯁꯕꯨꯛ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯊꯣꯛꯂꯛꯄꯗꯒꯤ ꯀꯔꯤꯅꯣ ꯂꯝ ꯑꯃꯗ ꯆꯠꯅꯔꯤꯕ ꯂꯝꯁꯦ ꯀꯩꯅꯣ ꯑꯃꯅ ꯀꯔꯤ ꯆꯠꯅꯔꯤꯕ ꯂꯝꯁꯦ ꯀꯩꯅꯣꯁꯦ ꯂꯣꯏ ꯈꯪꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯃꯊꯪ ꯐ꯭ꯂꯥꯁ ꯇꯧꯕ ꯍꯧꯔꯛꯏꯅꯦꯕ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯃꯆꯥꯛꯁꯤꯡꯁꯦ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯃꯁꯤ ꯈꯪꯗꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯗꯨ ꯁꯤꯁꯦ ꯗꯣꯃꯤꯅꯦꯠ ꯇꯧꯅꯅꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯅꯕ ꯑꯗꯨꯝ ꯇꯧꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯁꯨ ꯃꯣꯏ ꯑꯗꯨꯝ ꯇ꯭ꯔꯤꯛ ꯑꯗꯨꯝ ꯁꯥꯟꯅꯔꯤꯕ ꯁꯤꯁꯦ ꯀꯩꯝ ꯅꯠꯇꯦꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯄꯨꯅꯤꯡꯕ ꯃꯑꯣꯡꯗ ꯄꯨꯕ ꯌꯥꯕꯒꯤ ꯀꯣꯟꯁꯦꯞ ꯑꯃ ꯃꯔꯝꯗꯤ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯗꯕ
ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯈꯪꯗꯕꯤꯗ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯇꯧ ꯇꯥꯔꯗꯤ ꯆꯨꯝꯃꯝꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯗꯨꯝ ꯆꯠꯄꯅꯦꯕ ꯁꯤꯗꯩꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯁꯤꯡꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯑꯈꯪꯕ ꯃꯤꯈꯩꯁꯤꯅ ꯌꯥꯝ ꯂꯥꯏꯅ ꯃꯥꯏ ꯃꯇꯥꯡ ꯃꯇꯝ ꯌꯧꯔꯀꯥꯟꯗ ꯍꯨꯠ ꯍꯩ ꯂꯩꯕ ꯉꯝꯃꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯁꯤꯅꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯛꯁꯅꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯁꯤꯗ ꯁꯨꯝ ꯌꯦꯡꯉꯣꯕꯀꯣ ꯂꯩꯕꯥꯛꯀꯤꯅꯦ ꯍꯥꯏꯕꯅꯦꯕꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯩꯕꯥꯛꯀꯤ ꯆꯥꯎꯊꯣꯛꯄꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯦꯗꯤ ꯍꯥꯏꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯤꯜꯂꯤꯗꯁꯨ ꯌꯦꯡꯉꯣ ꯕꯣꯝꯕꯦꯗꯁꯨ ꯌꯦꯡꯉꯣ ꯕꯣꯝꯕꯦꯗꯁꯨ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯤꯟꯗꯨꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯒꯤ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯕꯅꯤ ꯃꯨꯁꯂꯤꯝꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯕꯅꯤ ꯃꯥꯏ ꯒ꯭ꯔꯨꯞ ꯃꯆꯥ ꯂꯣꯏ ꯁꯦꯝꯗ꯭ꯔꯥ ꯁꯤ ꯁꯦꯝꯃꯛꯏ ꯄꯣꯠꯁꯦ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯁꯥꯟꯅꯔꯝꯕ ꯄꯣꯂꯤꯁꯤꯗꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡ ꯌꯦꯡꯕꯤꯌꯣꯕꯀꯣ ꯃꯨꯁꯂꯤꯝꯒꯤ ꯂꯤꯗꯔꯒ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯂꯤꯗꯔꯒ ꯑꯃꯒꯤ ꯂꯤꯗꯔꯒ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯌꯥꯅꯕꯁꯦ ꯃꯣꯏꯅ ꯌꯥꯅꯔꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯝꯇ ꯈꯟꯕꯤꯌꯨ ꯃꯣꯏꯅ ꯌꯥꯅꯔꯗꯤ ꯌꯥꯅꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯇꯣꯏꯅꯦꯕ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗꯤ ꯁꯣꯂꯨꯁꯟ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯁꯣꯂꯨꯁꯟꯗꯨꯗꯤ ꯁꯨꯡꯐꯪ ꯐꯪꯕ ꯅꯠꯇꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯃꯅꯨꯡꯁꯤꯗ ꯑꯃ ꯆꯂꯥꯏꯔꯒ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯜꯂꯤꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯅꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯇꯧꯔꯒꯗꯤ ꯂꯩꯔꯤꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯃꯥꯏꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯣꯏꯅꯣ ꯑꯗꯣ ꯃꯦꯟ ꯑꯣꯏꯕ ꯑꯗꯨꯅꯗꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄꯗꯤ ꯅꯠꯇꯦꯕ ꯇꯁꯦꯡꯕꯗꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯁꯦ ꯉꯥꯏꯍꯥꯛꯇ ꯅꯦꯒꯣꯁꯤꯌꯦꯁꯟ ꯉꯥꯛꯇꯅꯦꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯡ ꯂꯦꯡꯈ꯭ꯔꯒꯤ ꯇꯥꯔꯗꯤ ꯁꯤꯒꯤ ꯏꯁꯨꯁꯤꯗ ꯀꯥꯎꯈꯤꯗꯕ ꯍꯥꯏꯕꯒꯤ ꯄꯣꯂꯤꯁꯤꯁꯦ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯆꯠꯅ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯔꯤ ꯁꯤꯁꯨ ꯑꯗꯨꯝ ꯆꯠꯅꯈꯤꯅꯦꯕ ꯃꯔꯝꯗꯤ ꯄ꯭ꯔꯖꯥ ꯚꯥꯞ ꯇꯥꯗ꯭ꯔꯤꯕꯣ ꯄ꯭ꯔꯖꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯣ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤꯕꯣꯛꯇꯤꯅꯦ ꯁꯤꯒꯤꯁꯨ ꯄꯣꯂꯤꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗꯅꯦ ꯑꯗꯨꯝ ꯁꯛꯁꯦꯁ ꯑꯗꯨꯝ ꯑꯣꯏꯅꯦꯕ ꯁꯤꯅꯦꯕ ꯁꯥꯟꯅꯔꯤꯁꯦ ꯑꯗꯣ ꯃꯁꯤꯒꯤ ꯁꯥꯟꯅꯕꯁꯦ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗꯁꯨ ꯌꯦꯡꯉꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒꯗꯤ ꯄꯣꯂꯣꯏ ꯂꯣꯏꯒꯅꯤ ꯍꯥꯏ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯋꯥꯔꯤ ꯁꯥꯟꯅ ꯉꯝꯗ꯭ꯔꯤꯁꯤꯅꯦꯕ ꯂꯩꯔꯦ ꯁꯤꯁꯨ ꯇꯣꯛꯊꯣꯛꯈ꯭ꯔꯁꯦ ꯁꯤꯁꯤꯅ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯀꯣꯜꯀꯇꯥꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯈꯟꯅꯔꯁꯦꯕꯀꯣ ꯀꯣꯜꯀꯇꯥꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯗꯤꯜꯂꯤꯗ ꯏꯔꯥꯡ ꯑꯆꯧꯕ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯍꯔꯤꯌꯥꯅꯥꯗ ꯏꯔꯥꯡ ꯑꯆꯧꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯎꯠꯀꯤ ꯃꯤꯅ ꯁꯥꯎꯠꯂꯣꯝꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯃꯇꯝꯁꯤꯗꯅꯦ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯁꯤꯡꯁꯤꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯃꯔꯝꯗꯤ ꯂꯩꯕꯥꯛꯀꯤ ꯍꯥꯏꯁꯦ ꯏꯁꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯑꯄꯨꯟꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯋꯥꯈꯜꯁꯦ ꯈꯟꯗꯕ ꯇꯧꯗꯕ ꯏꯟꯗꯤꯌꯥꯗ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯥꯔꯗꯤ ꯁꯤꯒꯤ ꯁꯣꯜꯌꯨꯁꯟ ꯇꯧꯅꯅꯕ ꯃꯌꯥꯝ ꯆꯪꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥꯗ ꯆꯠꯅꯔꯤꯕ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥ ꯀꯣꯟꯁꯦꯞꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯦꯟꯁꯤꯗ ꯄ꯭ꯔꯤꯟ ꯇꯧꯔ ꯂꯩꯈ꯭ꯔꯕꯅꯦꯕ ꯄ꯭ꯔꯤꯟ ꯇꯧꯕ ꯂꯩꯕꯗꯨꯅ ꯑꯩꯒꯤ ꯃꯦꯃꯣꯔꯤꯗ ꯑꯗꯨ ꯌꯥꯎꯔꯒ ꯂꯥꯛꯄꯅꯤꯅ ꯁꯤꯁꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯠꯇ꯭ꯔꯒ ꯁꯤꯃ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯤ ꯑꯃꯈꯛꯀꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯂꯩꯕꯥꯛꯇꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯅ ꯍꯥꯏꯕ ꯉꯝꯗꯕ ꯇꯧꯗ꯭ꯔꯤꯕ ꯈꯣꯠꯇ꯭ꯔꯤꯁꯤꯡꯁꯦ ꯑꯃꯅ ꯅꯝꯊꯅꯅꯕꯒꯤ ꯄꯣꯂꯤꯁꯤꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨꯅ ꯑꯃꯅ ꯃꯀꯣꯛ ꯃꯌꯥꯝꯁꯤꯡꯗꯣ ꯃꯣꯏꯒꯤ ꯌꯥꯅꯅꯕ ꯑꯃꯅ ꯅꯝꯊꯅꯕ ꯍꯣꯠꯅꯔꯕꯅꯤꯅ ꯄ꯭ꯔꯖꯥꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯦ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯕ ꯇꯥꯕꯅꯦꯕ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯣ ꯁꯣꯏꯔꯤꯁꯦ ꯄ꯭ꯔꯖꯥꯅꯦ ꯍꯥꯏꯁꯦ ꯄ꯭ꯔꯖꯥꯅ ꯈꯪꯗ꯭ꯔꯤꯐꯥꯎ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯂꯩꯇ꯭ꯔꯤꯐꯥꯎꯇꯤꯅꯦ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯤ ꯈꯪꯕ ꯃꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯤ ꯉꯥꯛꯇꯅꯦ ꯑꯗꯨ ꯆꯦꯟꯖ ꯇꯧꯁꯤ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇ ꯌꯥꯗꯦꯕ ꯆꯦꯟꯖ ꯑꯝꯇ ꯇꯧꯊꯣꯛꯁꯤ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯃ ꯍꯟꯗꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯦ ꯁꯦꯡꯅ ꯍꯥꯏꯒꯦ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤ ꯑꯩꯈꯣꯏ ꯍꯤꯡꯉꯤꯉꯩ ꯇꯥꯏꯃꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯤꯡꯁꯤꯅ ꯆꯍꯤ 1950 ꯁꯦꯔꯤꯁꯇꯒꯤꯅ 1960ꯒꯤ 50ꯗꯒꯤꯅ 60 ꯁꯦꯔꯤꯁꯇ ꯄꯣꯛꯄ ꯃꯤꯁꯤꯡꯁꯤ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛ ꯔꯨꯜ ꯇꯧꯔꯤꯁꯤꯡꯁꯦ ꯁꯤ ꯃꯣꯏꯁꯤꯡꯁꯦ ꯂꯩꯔꯤꯕ ꯃꯣꯏꯅ ꯑꯗꯨꯝ ꯔꯨꯜ ꯇꯧꯍꯜꯂꯕ ꯃꯥꯜꯂꯒꯅꯦ ꯂꯩꯕꯥꯛ ꯆꯥꯎꯈꯠꯄꯁꯨ ꯉꯝꯃꯣꯏꯕ ꯄꯣꯠ ꯃꯃꯜ ꯇꯥꯡꯕ ꯍꯦꯜꯂꯛꯀꯅꯤ ꯂꯥꯏꯔꯕꯅ ꯑꯗꯨꯝ ꯑꯋꯥꯕ ꯑꯗꯨꯝ ꯐꯪꯅꯤ ꯏꯅꯥꯈꯨꯟꯕꯅ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯑꯗꯨꯝ ꯂꯩꯅꯤ ꯁꯤꯒꯤ ꯄꯣꯂꯤꯁꯤ ꯁꯦꯝꯗꯕ ꯍꯥꯏꯇꯥꯔꯦ ꯆꯞ ꯃꯥꯟꯅꯅꯕꯒꯤ ꯄꯣꯂꯤꯁꯤꯁꯦ ꯁꯦꯝꯗꯕꯅꯤꯅ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯃꯣꯏꯗꯁꯨ ꯍꯥꯟꯅꯗꯒꯤ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥ ꯀꯣꯛꯇꯨ ꯂꯩꯕꯅꯤꯅ ꯁꯤꯒꯤ ꯄꯣꯂꯤꯁꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯆꯠꯅꯔꯒ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯑꯗꯨꯅ ꯀꯥꯟꯅꯔꯣꯏꯕ ꯆꯦꯟꯖ ꯇꯧꯁꯦ ꯍꯥꯏꯇꯥꯔꯒꯗꯤ 1979ꯒꯤ ꯃꯇꯨꯡꯗ ꯄꯣꯛꯄ ꯃꯤ ꯑꯗꯨꯒ 1989ꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄ 1979ꯗꯒꯤꯅ
matungni ko 1979 pokna 1979 gi matungda tegi 1989 sigi manung sida pok mi ga se luching ba hek ohen wadana awon bodum lakani maramdi matam jigi oiba generation gi oiba energy khara kogi पृथ्वी का अतोप प्लानेट सिंगा थवाम चाक लेनब मरी जुग ओलपी टाइमिंग है टाइमिंग से 1980 की सीरीज है 1990 80 सीरीज का सीरीज अखोगी चेंज तब गमी कैपासीटी अतई अतोप चाही पोप मी इनर्जी से लेते लुचिंग की वारीनिको है अतई पोप मी फई फते की वारी नाते लुचिंग मोइन लेबाक से मोई तांक लाप चेंज कंपलसरी अफबरोम अनौब हाँ चनरमब अनौब नुब याइफब है लाकनी नत्रगद सूँ लाक हंदक अखोई हिंगीद पंहिंग हिंसी हाँ चनजनो अगी सोनाकंद कनो अपॉर्चुनिटी फंगे सूमायन सूम तौर लेतारगद याई कई कायदे इरांग नते अतोप इरांग मैम लाकनी असेंब अहोंब चेंज लाने है 1950 सीरीज मुथतकदबने चाइना तौरी तो थाना चाइना से हाँ कछु मोगी रिच कल्चर रिच तौर है वाने हजिक नंबर 1 तानब खना लाइसे मोई मनुंग येनब मैम मोगी सीरीज अहन सीरीज है मोना लोन कापल हाथों मोई नहा कांगू सरकार से रूल तार तौरपने मोई मन यादरीको यादरकान मरई सूम येथोक येसन अखोगी सूम तौ लेब है नहादी पाजदब मोई कई है अखोगी थबक तब यादब वाथी वारे मंगांग सूम लेब है थबक तौदब मोई पुलप अचौ कहो पॉलिटिशियन मकोक ngaktaniko pula adu hatokhe moina adu ka pula hatokre adu rule anobum sem kana hoji China je number 1 tana na number 1 ta na hoji tabu tara abne hoji adu chakhutpa lakpa haitare khoi ka chakhutpa ji kem tana te khoi gi hingba comfortable oine hingba du ne ba nungai na hingba comfortable oiba aina chatpada kano praja miyam na amaga amag chatpa matam da su khoi gi athingba apanba leitab se masine ba chakhutpa na harise यूम बिल्डिंग सागा बिल्डिंग वांग लेरगा आइना लंबी चपदना चेक पकौ तौबा अदगी टैक्स पखोम खोमबा सि चखटपगी ममी नते चखटपा हाइसिदि फ्री दुने फ्री ओइना लाइबिसने चखटपा हाइसि अदगी बुद्धगी वारी मख निंचंगेना सेदा कोगी मणिपुर चन्नरिबा मणिपुरगी वारी नते पॉलिटिक्स को तौरिसिंगसे प्रजाना ngangi मैम सिंसे कोई अचौ सांगिंग मपी मपा ओइबसिंगसिना ताबीदब हाइता मयानदि अखोइना बोटना थागत खिबनि मिनाइ ने हारि मिनाइ छुंना नति मोय हाइजाबै वाने वारी gi वाने मिनाइ और मोय स्माइ लगिद्रो मिनाइ और बॉडीगार्ड तोरगा थागिद्रो अखोइना ने मपु ओइबियो थाग्रे मपुदुना सेरान तोरान तौजरपै वाने अदुना अखोइना मोयसे थाक नेमना खल्लिबा थाक नेमना खल्लिबा निना मेंटेलिटी दु करी फिबम द लेरि जे दु खंजरो बैसान मोसे अखोइना निंथौ ओयु मप्पा मपी मपा ओयन थागत खिबने मतम खरगी ओयोना अदु ओयबजे ओय अखोइना दि मिनाइ ने थागत पनेना हाइरे अदो मोइना ताबदे अदुम नोकनिंगमगनि अखोइना ताबदु नोकनिंगे अदो मेंटेलिटी दु नम्म लेगिबदो लेयर बाय लेयर नम्म लेगिबनि अदु वखलम दो आइद आइने हेले हाबगी वखलम दum लेगिबनि अदो आइना दि सेमोन थागत खिबदो अदुगी दायित्व सिनगिबदुदि इसाना काउजग्रेबा अदुगा आथ्राना अदुम अमरोमदो ओंथोखिबा हाइतार अदो कोई बुद्धगी वारी मनिजंग बुद्ध से अहनबा मागे कनो इनलाइटन फंग मतुंग सिदा मागे तांकक अमदा कोई खुंगंग खुंग चलगा मागे अफबा पौटाक सिंजे पीबा टाइमिंग ओइबा मतम सिदा चटलक टाइमिंग दा कोई माना मतम खरा लम अमदा थुंगबजे लमदुगी मीसिंगसिना हानगी चटनरिबा कल्चर डोमिनेट तौबा याननबगी मोंगसिदा लेरंबा नत्रगना तगी मियोबसिंगसिना याम पंगना लेरंबा हिंग पुंसी महिंग मियोबसि करिनो खंगदबगी टाइमिंग अदुगुंबगी पोसिदा लेरंबगी
ꯂꯩꯕ ꯑꯗꯨ ꯃꯥꯅ ꯁꯟꯗꯣꯛꯄ ꯍꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯤ ꯈꯔꯗꯤ ꯁꯥꯎꯅꯤꯡꯉꯦꯕ ꯍꯥꯏꯗꯤ ꯀꯔꯕꯥꯔ ꯌꯥꯗꯕꯅꯤ ꯈꯪꯗꯦ ꯃꯣꯏꯅ ꯆꯠꯂꯤꯕ ꯂꯣꯟꯆꯠꯁꯦ ꯔꯨꯜ ꯇꯧꯕ ꯌꯥꯔꯣꯏꯅꯤ ꯈꯟꯕꯅꯤ ꯈꯪꯗꯦ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯆꯠꯂꯤꯕ ꯍꯥꯟꯅꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯗꯨꯗꯤ ꯆꯨꯝꯃꯦꯅ ꯑꯗꯨꯝ ꯂꯩꯖꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯁꯥꯎꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯆꯠꯂꯨꯅꯨ ꯑꯁꯤꯗꯤ ꯀꯩꯅꯣꯅꯤ ꯐꯠꯇꯕ ꯃꯤꯅꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯏꯅꯦ ꯃꯥ ꯉꯥꯡꯉꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯠꯅꯕꯤꯁꯦ ꯂꯣꯏ ꯊꯨꯒꯥꯏꯕ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯃꯁꯦꯟꯕꯨ ꯎꯅꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅꯦꯗ ꯍꯥꯏꯖꯤꯟꯕ ꯄꯣꯠ ꯌꯥꯝ ꯂꯩꯕ ꯑꯗ ꯃꯥꯅ ꯃꯤ ꯃꯌꯥꯝꯗꯨꯗ ꯃꯥꯅ ꯃꯤ ꯈꯔꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯄꯤꯔꯤꯉꯩꯁꯤꯗ ꯃꯥꯁꯦ ꯅꯣꯡꯃ ꯂꯥꯛꯑꯦꯕ ꯂꯥꯛꯄꯁꯤꯗ ꯃꯥ ꯕꯨꯙꯁꯦ ꯈꯪꯉꯦꯕꯀꯣ ꯃꯥꯅ ꯂꯝꯁꯤꯗ ꯑꯩꯕꯨ ꯌꯥꯅꯤꯡꯗꯕ ꯃꯤ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯅ ꯌꯥꯅꯤꯡꯗꯕꯁꯦ ꯀꯔꯤ ꯃꯥ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯕꯨꯙꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯃꯥꯅꯁꯨ ꯇꯧꯒꯅꯣ ꯈꯣꯠꯀꯅꯣꯅ ꯑꯗꯣ ꯃꯥꯅ ꯍꯥꯏꯍꯜꯂꯦ ꯃꯥꯅ ꯂꯥꯛꯑꯣꯅ ꯀꯧꯁꯜꯂꯦ ꯕꯨꯙꯁꯤꯅ ꯅꯪꯅ ꯑꯩꯁꯦ ꯌꯥꯅꯤꯡꯗꯕꯗꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯑꯩꯁꯦ ꯌꯥꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯅꯪꯅ ꯃꯌꯥꯝꯗ ꯁꯟꯗꯣꯛꯀꯅꯨ ꯑꯗꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯃꯤ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏ ꯁꯔꯨꯛ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯑꯩ ꯑꯗꯨꯝ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯆꯠꯅꯕ ꯏꯟꯕ ꯆꯨꯝꯃꯝ ꯇꯥꯔꯒꯗꯤ ꯑꯩ ꯏꯟꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯤꯗꯗꯤ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯀꯩ ꯂꯩꯒꯦ ꯑꯗꯨꯒ ꯅꯪꯅ ꯌꯥꯅꯤꯡꯗꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯁꯤꯅꯦ ꯑꯗꯣ ꯅꯪꯅ ꯐ꯭ꯔꯤꯗꯝ ꯑꯩꯅ ꯄꯤꯔꯤ ꯅꯪ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯌꯣ ꯑꯩ ꯀꯩꯝ ꯍꯥꯏꯔꯣꯏꯁꯤꯅꯦꯕ ꯑꯗꯨꯗꯩ ꯃꯥꯁꯦ ꯉꯥꯡꯊꯔꯛꯄꯅꯦꯕ ꯃꯥꯅ ꯅꯪꯗꯤ ꯑꯗꯨꯅꯤ ꯑꯗꯥ ꯃꯥꯅ ꯉꯥꯡꯅꯤꯡꯕꯁꯤꯡꯁꯦ ꯉꯥꯡꯉꯀꯥꯟꯁꯤꯗ ꯇꯥꯔꯦ ꯕꯨꯙꯁꯤꯁꯨ ꯃꯗꯨ ꯃꯌꯥꯝꯁꯨ ꯇꯥꯔꯤꯅꯤꯀꯣ ꯑꯗꯣ ꯕꯨꯙꯁꯤꯅ ꯍꯥꯏ ꯅꯪ ꯂꯣꯏꯔꯕꯅ ꯄꯨꯡ ꯑꯃ ꯑꯅꯤꯁꯤ ꯉꯥꯡꯉꯦ ꯃꯥꯁꯨ ꯉꯥꯡꯕ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯅꯤꯅꯀꯣ ꯑꯗꯨꯒ ꯉꯥꯡꯉꯀꯥꯟꯁꯤꯗ ꯕꯨꯙꯁꯤꯅ ꯍꯪꯉꯦ ꯌꯥꯔꯕꯅ ꯌꯥꯔꯦ ꯁꯤꯅꯦꯕ ꯑꯗꯨꯗ ꯅꯪ ꯑꯋꯥꯠꯄ ꯑꯃꯐꯥꯎ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯕ꯭ꯔꯥꯅ ꯑꯩ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯔꯦ ꯑꯩ ꯄꯨꯡ ꯑꯃ ꯑꯅꯤ ꯆꯪꯅ ꯉꯥꯡꯉꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯏꯅꯔꯖꯤꯁꯨ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯕꯁꯨ ꯂꯣꯏꯔꯦ ꯁꯤꯅꯦꯕ ꯑꯗꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯄꯤꯔꯛꯑꯒꯦꯀꯣ ꯁꯤꯅꯦꯕ ꯅꯪꯅ ꯑꯩ ꯄ꯭ꯔꯃꯥꯟ ꯑꯃꯈꯛ ꯄꯤꯒꯦꯀꯣ ꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯒꯤꯐ ꯑꯃ ꯄꯤꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯒꯤꯐꯁꯦ ꯅꯪꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯁꯥꯔꯒ ꯄꯣꯠꯁꯛ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯄꯤꯒꯦꯅ ꯂꯥꯛꯑꯦ ꯄꯤꯔꯦ ꯑꯩꯉꯣꯟꯗ ꯑꯗꯩ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯅꯪꯅꯗꯤ ꯑꯩꯒꯤꯗꯃꯛꯇꯅꯦꯅ ꯁꯥꯔꯒ ꯄꯤꯖꯔꯛꯄꯅꯤꯀꯣ ꯑꯗꯣ ꯑꯩꯅꯗꯤ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯂꯧꯗ꯭ꯔꯦꯕ ꯅꯉꯣꯟꯗꯒꯤ ꯅꯪꯅ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯂꯧꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ ꯀꯅꯥꯒꯤ ꯑꯣꯏꯒꯗꯒꯦ ꯁꯤꯅꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯈꯜꯂꯀꯥꯟꯁꯤꯗ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯄꯤꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯑꯃꯨꯛ ꯂꯧꯗ ꯇꯥꯔꯒꯗꯤ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯂꯩꯗꯣꯏꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯣꯠ ꯑꯩꯅ ꯁꯥꯖꯕ ꯄꯣꯠꯅꯦꯕ ꯑꯩꯅ ꯃꯦꯀꯞ ꯇꯧꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯑꯗꯨꯝ ꯇꯥꯔꯦ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯁꯤꯅꯦꯕ ꯑꯗꯨꯅꯦ ꯅꯪ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯑꯩ ꯑꯃꯐꯥꯎ ꯅꯪ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯪꯗꯦ ꯁꯤꯅꯦ ꯑꯩꯅ ꯂꯧꯗꯦꯕ ꯅꯪꯅ ꯉꯥꯡꯉꯤꯁꯤꯡꯗꯣ ꯑꯩꯅ ꯑꯃꯨꯛ ꯂꯧꯁꯟꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯖꯔꯣ ꯁꯤꯅꯦꯕ ꯅꯪꯅ ꯉꯥꯡꯉꯤꯁꯤꯡꯗꯣ ꯅꯪ ꯑꯗꯨꯝ ꯑꯣꯏꯔꯣ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯃꯥꯁꯨ ꯄꯔꯥ ꯑꯃ ꯇꯝꯃꯛꯑꯦꯕ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯒ꯭ꯌꯥꯟ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯂꯦꯚꯦꯜꯗꯨꯒꯤ ꯋꯥꯔꯤꯗꯣ ꯂꯥꯛꯄꯅꯦꯕ ꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯁꯤꯅ ꯍꯟꯗꯛ ꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯈ꯭ꯔꯤꯁꯦ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯈꯪꯉꯝꯕ ꯌꯥꯏ ꯈꯪꯉꯝꯗꯦ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯅꯦꯕ ꯁꯤꯖꯤꯟꯅꯩ ꯑꯗꯩ ꯑꯩ ꯈꯜꯂ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯉꯥꯡꯉꯤ ꯃꯌꯥꯝ ꯑꯗꯒꯤꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛ ꯇꯥꯔꯝꯗꯕꯗꯣ ꯄꯨꯔꯥ ꯕꯨꯙꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯂꯤꯇꯤ ꯌꯥꯝ ꯍꯥꯏ ꯏꯅꯔꯖꯤꯗ ꯂꯩꯕ ꯂꯦꯚꯦꯜꯗ ꯂꯩꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯃꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯥꯎꯕꯤꯅꯨꯀꯣ